Ngara numida wairam phongkhiba panam pause dagi maruoiba pau khara khangacharaga miyamda khudo tamjake Churachampurda Kuki jo luchingba singi mifamna Sapre administration demand gi phirep chetsinkhre Churachampur ge lengkai de leba BTI auditorium da Kuki jo luchingba singi mifam amangaram pangthoktuna Kuki jo ge tokhabe administration demand gi phirep hena chitsin laukhre Kuki jo miyam ge political apex body ama oiriba Kuki jo council KJC na sinduna ngasi pangthokiba mifam aduna Indian constitution gi makada Sapre administration ama leiduna isana lengakjaraba matam khaktada Kuki jo miyam gi yaifaba oigani haina phirep laubaga loinana Kuki jo miyam gi peace amadi justice phanghanaba akaknaba matam gi manungda comprehensive oiba political road map ama India government na athuba matamda thaba oina pakhakadabani amadi constitution gi article 239A gi makada legislator ga loinana union territory ama form tawdana Sapre administration ama lehanaba central government gi pukning chingsinki mifam aduda Kuki jo miyam gi santi amade achumba warochun ama phangnaba honabada Kuki jo luchingba sing puna thabak tawminanaba su puna wasak lawminabaga loinana Aikogi demand amadi pandam phangnaba government of India ga constructive oiba dialogue ama sathanaba puna honaminaba haina su warep lauki amadi Kuki jo miyam ga maitai community ga geographically physically amadi historically tokhai bo oibana athuba matamda India government na Kuki miyam gi apamba asibu khangbiduna Sapre administration ama pibinaba su mifamna taksingki Kuki jo miyam gi dama Indian constitution gi makada peace justice amadi self determination amagi dama stakeholder punama khusamnaduna thawak tawminanaba su appeal tawki ngasi pangthokiba mifam aduda sakhanglaba tribe sing amadi district parental organization singi mihut chama hembana saru yakhi hairi makha tarakpa pauda traditional boundary khangdana naga taba mafamda ngamkhai sambal khaba yaroi ansam traditional boundary khangdoktuna naga taba mafamsingda ngamkhai sambal khabagi thabak chathariba asi khudakta leptaba tarabade naga singa tomina lairoi haina all naga student association manipur asam na phongdokibaga loinana naga area da FMR amu hanna chanahanaba manipur da NRC chanahanba amadi manipur gi irang athuba matamda loisinduna mahusagi punsida hanjinnaba wafam taksinduna Ansam-gi maikaidagi memorandum amang ngasi Governor Ajay Kumar Balada pisingkhre. Ngasi Governor da memorandum asi pisiluraba matung Manipur Press Club da pangthokiba paugi mifamda Ansam-gi President T.S. Angteng Sangmaring na wafam asi phongdokibane. Mahakna makha taraduna hai India laingang na naga taba mafamsinggi akoibada border fencing tawriba asi khudakta leptrabade nagasinga tumina lairoi haikibaga loinana naga taba mafamsinggi akoibada border fencing tarokliba asi khudakta lepkadabane haina governor da pisingkiba cherol aduda palle lona yadaba maungda state asida changsilaktuna lairiba refugee amade ilege American sing asi takthongnaba NRC chanaba mathau tai naga taba mafamsingde FMR amu hana chanahangadabane state asida tholibe irang asi athubada loisinduna ingtaba puraknaba honabiyo haina governor da thamkibaga loinana governor gi maikaidagi su ansamna thamkiba wafamsing adu thabakta onthorakani haibagi thajaba piraki haire makha tarakpa pauda athubada Manipur miyamgi kathokpa ngamba CM khallu cheda yekpa kaidi ohengumse KMWO athubada Manipur miyamgi kathokpa ngamba CM khallu cheda yekpa kaidi ohengumsi haina Khutlai Minority Welfare Organization KMWO Manipur gi cherol aman haire cherol aduna makha taraduna apumbagi saktam kaiba yaroi tungi mirol kansi haba pandamda lairiba loop asigi maikaidagi Manipur da oirakliba phibam asida loop asina nungnangba pokle haukiba kumja lising aniga subna kunga homdoige me ahumdage maitegi mathakta chatharakpa lal asina maram oiraga miyamgi kholauk taba ngamdabadage Manipur CM resign tawkhraba matung haujik CM khanba ngamdana lairiba asi mipainingai ne maram aduna athuba matamda Manipur gi khanba lamdam sigi miyamgi kathokpa ngamba kanglo phurup khaidana
ꯃꯤꯌꯥꯝꯒꯤ ꯊꯕꯛ ꯇꯧꯕ ꯉꯝꯕ ꯃꯇꯤꯡ ꯊꯣꯛꯄ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯊꯨꯕꯗ ꯈꯟꯕꯤꯌꯨ꯫ ꯇꯧꯕꯇꯕꯨ ꯈꯟꯒꯗꯧꯔꯤꯕ ꯁꯤꯑꯦꯝ ꯑꯗꯨ ꯋꯥ ꯉꯥꯡꯕ ꯈꯛ ꯀꯟꯕ, ꯊꯕꯛꯇꯤ ꯇꯧꯗꯕ, ꯆꯦꯗ ꯌꯦꯛꯄ ꯀꯩꯒꯨꯝꯕꯗꯤ ꯑꯣꯏꯍꯟꯒꯨꯝꯁꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯍꯧꯖꯤꯛ ꯂꯝꯗꯝ ꯑꯁꯤꯗ ꯍꯥꯟꯅ ꯂꯩꯔꯝꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯅ ꯔꯤꯖꯥꯏꯟ ꯇꯧꯈ꯭ꯔꯕ ꯃꯇꯨꯡ ꯂꯩꯍꯧꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯃꯔꯛꯇ ꯑꯅꯧꯕ ꯁꯤꯑꯦꯝ ꯑꯃ ꯈꯟꯕ ꯉꯝꯗꯕ ꯑꯁꯤꯅ ꯁꯦꯟꯇꯔꯅ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯄꯤ.ꯑꯥꯔ. ꯊꯝꯖꯤꯜꯂꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯅꯥꯀꯜ ꯑꯅꯤꯃꯛꯇ ꯑꯣꯄꯔꯦꯁꯟ ꯆꯠꯊꯗꯨꯅ ꯈꯨꯠꯂꯥꯏꯁꯤꯡ ꯐꯒꯠꯄ ꯑꯃꯗꯤ ꯁꯔꯦꯟꯗꯔ ꯇꯧꯔꯛꯄ ꯀꯌꯥꯁꯨ ꯌꯥꯎꯔꯦ꯫ ꯑꯃꯔꯣꯝꯗ ꯍꯥꯏꯔꯨꯔꯕꯗꯤ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯆꯠꯊꯔꯛꯂꯤꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯜꯂꯛꯇꯨꯅ ꯏꯪ ꯆꯤꯛꯄ ꯔꯣꯝꯗ ꯂꯥꯛꯄ ꯌꯥꯕꯒꯤ ꯐꯤꯚꯝ ꯑꯃꯗꯤ ꯎꯔꯦ꯫ ꯑꯗꯨꯕꯨ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯁꯄ꯭ꯔꯦ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯂꯥꯟ ꯂꯣꯏꯔꯕꯁꯨ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯃꯩꯇꯩꯅ ꯃꯅꯤꯡꯇꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯔꯣꯏꯗ꯭ꯔꯥ ꯍꯥꯏꯕꯁꯤꯗꯤ ꯃꯤꯌꯥꯝꯅ ꯍꯪꯅꯔꯤꯕ ꯋꯥꯍꯪꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯇꯥꯜꯂꯤꯕ ꯗꯤꯃꯥꯟ ꯁꯦꯟꯇꯔꯅ ꯃꯅꯨꯡꯗ ꯂꯣꯟꯅ ꯄꯤꯊꯣꯛꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯆꯤꯡꯅꯔꯤꯕ ꯋꯥꯐꯝꯅꯤ꯫ ꯁꯦꯟꯇꯔꯅ ꯑꯊꯨꯕꯗ ꯃꯤꯌꯥꯝꯒꯤ ꯆꯤꯡꯅꯕ ꯑꯁꯤ ꯀꯣꯛꯍꯟꯗꯨꯅ ꯃꯅꯤꯄꯨꯔꯗ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯥꯛꯄ ꯂꯝꯕꯤꯗ ꯄꯨꯁꯤꯟꯕꯤꯔꯛꯀꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯔꯤꯂꯤꯐ ꯀꯦꯝꯞ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯂꯥꯟꯖꯦꯟꯅꯔꯛꯂꯕ ꯃꯤꯑꯣꯏ ꯀꯌꯥ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯅ ꯋꯥꯅ ꯂꯦꯜꯂꯤ꯫ ꯃꯈꯣꯏꯕꯨ ꯃꯌꯨꯝꯗ ꯍꯜꯍꯟꯕ ꯌꯥꯕ ꯂꯝꯕꯤ ꯑꯃ ꯑꯊꯨꯕꯗ ꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔꯗ ꯑꯅꯧꯕ ꯁꯤꯑꯦꯝ ꯑꯃ ꯈꯟꯗꯕ ꯌꯥꯔꯣꯏ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯒꯤ ꯃꯔꯛꯇꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈꯟꯕ, ꯃꯤꯌꯥꯝꯒꯤ ꯀꯠꯊꯣꯛꯄ ꯉꯝꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯊꯨꯕꯗ ꯈꯟꯗꯨꯅ ꯃꯅꯤꯄꯨꯔ ꯀꯜꯂꯨ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯣꯂꯤꯇꯤꯁꯤꯌꯟꯁꯤꯡ ꯃꯤꯈꯜ ꯃꯌꯥꯗ ꯃꯅꯤꯄꯨꯔꯒꯤ ꯈꯟꯕ ꯁꯥꯗꯨꯅ ꯀꯟꯅ ꯀꯟꯅ ꯋꯥ ꯉꯥꯡꯗꯨꯅ ꯑꯁꯦꯡꯕ ꯀꯩꯒꯨꯝ ꯃꯁꯣꯡ ꯐꯪꯒꯠꯂꯒ ꯃꯤꯌꯥꯝꯗꯒꯤ ꯚꯤꯈ꯭ꯌꯥ ꯅꯤꯔꯒ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯈꯤꯕ ꯉꯥꯛꯇꯅꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯑꯁꯨꯛ ꯂꯨꯔꯕ ꯇꯥꯟꯖꯥ ꯑꯁꯤꯗ ꯃꯤꯌꯥꯝꯒ ꯋꯥ ꯇꯥꯟꯅꯔꯝꯕ ꯇꯧꯗꯅ ꯁꯤꯑꯦꯝ ꯐꯝ ꯊꯥꯗꯣꯛꯄꯗꯤ ꯌꯨꯝꯊꯪꯅꯔꯤꯕ ꯁ꯭ꯇꯦꯠꯁꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯍꯧꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯀꯣꯛ ꯊꯥꯗꯗꯨꯅ ꯑꯊꯨꯕꯗ ꯃꯅꯤꯄꯨꯔꯒꯤ ꯈꯟꯕ ꯑꯅꯧꯕ ꯁꯤꯑꯦꯝ ꯑꯃ ꯈꯟꯒꯗꯕꯅꯤ꯫ ꯅꯠꯇ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔ ꯀꯔꯝꯕ ꯐꯤꯚꯝꯗ ꯂꯥꯛꯀꯗꯒꯦ ꯍꯥꯏꯕꯁꯤ ꯈꯜꯂꯨꯕꯗ ꯃꯤꯌꯥꯝ ꯂꯩꯇꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯥꯂꯦꯝꯒꯤ ꯁꯥꯐꯨ ꯑꯃꯠꯇꯅ ꯃꯨꯠꯊꯠꯄ ꯉꯝꯂꯣꯏꯗꯕ ꯁ꯭ꯇꯦꯠ ꯑꯃꯅꯤ ꯍꯥꯏꯕ ꯎꯠꯅꯕ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯅ ꯊꯧꯅꯥ ꯂꯩꯅ ꯑꯊꯨꯕꯗ ꯁꯤꯑꯦꯝ ꯈꯟꯗꯨꯅ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕ ꯀꯣꯛꯍꯜꯂꯨ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯀꯦꯁ ꯑꯦꯗꯚꯣꯀꯦꯠ ꯀꯃꯤꯁꯅꯔꯅ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯕꯤꯁ꯭ꯋꯖꯤꯠ ꯃꯆꯤꯟꯈ꯭ꯔꯦ꯫ ꯊꯣꯡꯖꯥꯎ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯟꯁꯇꯤꯇ꯭ꯌꯨꯑꯦꯟꯁꯤꯗꯒꯤ ꯕꯤ.ꯖꯦ.ꯄꯤ.ꯒꯤ ꯇꯤꯀꯦꯠꯇ ꯀꯥꯔꯛꯇꯨꯅ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯝꯈꯤꯕ ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯖꯤꯠ ꯑꯃꯁꯨꯡ ꯀꯨꯝꯖꯥ 2022ꯗ ꯄꯥꯡꯊꯣꯛꯈꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯈꯜꯗ ꯃꯍꯥꯛꯀ ꯂꯝꯕꯥ ꯇꯧꯅꯈꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯃꯁꯨꯡ ꯑꯥꯔ.ꯑꯣ.ꯑꯦꯝ.ꯒꯤ ꯃꯊꯛꯇ ꯑꯦ.ꯁꯤ ꯑꯁꯤꯗ ꯀꯪꯒ꯭ꯔꯦꯁ ꯃꯤꯔꯦꯞ ꯑꯣꯏꯈꯤꯕ ꯁꯤꯔꯥꯝ ꯅꯤꯀꯦꯅ ꯐꯥꯏꯜ ꯇꯧꯔꯛꯈꯤꯕ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯅꯝꯕꯔ 4 ꯑꯣꯐ 2022ꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯋꯥꯌꯦꯜꯗ ꯉꯁꯤ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯅ ꯑꯦꯄꯣꯏꯟꯠ ꯇꯧꯕ ꯑꯦꯗꯚꯣꯀꯦꯠ ꯀꯃꯤꯁꯅꯔꯒꯤ ꯃꯃꯥꯡꯗ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯊꯣꯉꯥꯝ ꯕꯤꯁ꯭ꯋꯖꯤꯠ ꯃꯆꯤꯟꯈ꯭ꯔꯦ꯫ ꯏꯂꯦꯛꯁꯟ ꯄꯤꯇꯤꯁꯟ ꯑꯁꯤꯒꯤ ꯔꯦꯁꯄꯣꯟꯗꯦꯟꯠ ꯅꯝꯕꯔ 1ꯁꯨ ꯑꯣꯏꯔꯤꯕ ꯑꯦꯝ.ꯑꯦꯜ.ꯑꯦ. ꯑꯁꯤ ꯄꯤꯇꯤꯁꯟ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯥꯏ ꯀꯣꯔꯠꯅ ꯐ꯭ꯔꯦꯝ ꯇꯧꯈꯤꯕ ꯏꯁꯨꯁꯤꯡꯗꯁꯨ ꯗꯤꯐꯦꯟꯁ ꯋꯤꯠꯅꯦꯁ ꯅꯝꯕꯔ 12 ꯑꯣꯏꯔꯤꯕꯅꯤ꯫ ꯀꯣꯔꯠꯅ ꯐ꯭ꯔꯦꯝ ꯇꯧꯕ ꯏꯁꯨꯁꯤꯡꯒ ꯃꯔꯤ ꯂꯩꯅꯅ ꯆꯠꯊꯔꯛꯄ ꯋꯥꯌꯦꯜꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤ ꯃꯍꯥꯛ ꯑꯦꯗꯚꯣꯀꯦꯠ ꯀꯃꯤꯁꯅꯔꯒꯤ ꯃꯃꯥꯡꯗ ꯂꯥꯛꯇꯨꯅ ꯃꯁꯤꯡ ꯍꯪꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯄ꯭ꯔꯣꯁꯤꯗꯤꯡ ꯑꯁꯤ ꯉꯁꯤ ꯂꯣꯏꯁꯤꯟꯕ ꯉꯝꯈꯤꯗꯕꯗꯒꯤ ꯃꯊꯪ ꯊꯥꯒꯤ 3ꯒꯤ ꯅꯨꯡꯊꯤꯜ ꯄꯨꯡ 2ꯗ ꯍꯥꯏ ꯀꯣꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔꯒꯤ ꯀꯣꯔꯠ ꯅꯝꯕꯔ 6ꯇ ꯃꯈꯥ ꯇꯥꯅ ꯆꯠꯊꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯄꯥꯎꯗ ꯒꯕꯔꯅꯔꯅ ꯈꯨꯠꯂꯥꯏ ꯁꯔꯦꯟꯗꯔ ꯇꯧꯅꯕ ꯈꯪꯍꯟꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯨꯀꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯅ ꯀꯟꯗꯤꯁꯟ ꯊꯝꯂꯛꯂꯤ꯫ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯁ꯭ꯇꯦꯠꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯕ ꯃꯩꯇꯩ ꯃꯤꯂꯤꯁꯤꯌꯥꯁꯤꯡꯅ ꯀꯨꯀꯤ-ꯖꯣ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯃꯊꯛꯇ ꯆꯠꯊꯔꯛꯂꯤꯕ ꯍꯤꯡꯁꯥꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕ ꯀꯨꯀꯤ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡ ꯊꯣꯛꯂꯛꯈꯤꯕꯅꯤ ꯍꯥꯏꯅ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯂꯩꯔꯤꯕ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤꯅ ꯐꯣꯡꯗꯣꯔꯛꯄꯒ ꯂꯣꯏꯅꯅ ꯒꯕꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯚꯜꯂꯥꯅ ꯊꯥ ꯑꯁꯤꯒꯤ ꯀꯨꯟꯗ ꯃꯅꯤꯄꯨꯔꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯅꯕꯒꯤ ꯄꯥꯟꯗꯝꯗ ꯆꯤꯡ ꯑꯃꯗꯤ ꯇꯝꯗ ꯑꯥꯏꯟ ꯀꯥꯏꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯨꯃꯤꯠ 3ꯅꯤꯒꯤ ꯃꯅꯨꯡꯗ ꯁꯔꯦꯟꯗꯔ ꯇꯧꯅꯕ ꯈꯪꯍꯜꯂꯛꯈꯤꯕ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯗꯨꯅ ꯚꯤꯂꯦꯖ ꯚꯣꯂꯨꯟꯇꯤꯌꯔ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯝꯃꯤꯇꯤꯅ ꯒꯕꯔꯅꯔ ꯑꯖꯌ ꯀꯨꯃꯥꯔ ꯚꯜꯂꯥꯗ ꯈꯨꯠꯂꯥꯏ ꯁꯔꯦꯟꯗꯔ ꯇꯧꯕꯒꯤ ꯃꯇꯥꯡꯗ ꯀꯟꯗꯤꯁꯟ ꯀꯌꯥ ꯊꯝꯂꯛꯂꯤ꯫